Manipur da leriba President's Rule asi BJP ki President Rule ni haina khundrakpam AC ki MLA TH Lokeshwor na phongdokrai wafam asi Congress Party na BJP ki mayok ta chathariba Boat Chor Gadi Chor Signature Campaign ki thoram amada phongdokibani Bjp'S District ki Nambol AC ki manung chanba Leimapopam Bazar da pangthokiba campaign adu da saruk yakiba MLA sana makha taraduna state asi ki mafam kaya da nongmai kapnaramba du hauzikti tokrai India lengakna nongmai kapa tokhaliba sigumna irang haurapa matamda lefalam labadi hauziki oiba fibamasi yauraklamloi miyambu karishu leitana khanba party amata lengak paihaloisi haiki thoramadu da saruk yakiba ex MLA and Lokenna politics tawba haibasi miyamgi damakta leptuna miyamgi thabak tawba duni masigi mahutta miyambu kihan khanghanduna vote pihaliba sigi mayokta miyamna leptuna politicians singbu nonjahangadabani haiki Nambol Block Congress Committee Nambol na pangthokiba thoram aduda Congress ki senior political leader O Joy MPCC ki spokesperson Dr. Ravi Khan yauna miyoi kyana saruk yakhi BJP ki president rule jab ye question now se aduda wo central high running is not over national highway do apna da hawa center na ma da sa ka de isu no no me ka patwa na ji hoki no me ka patwa tai no sa da cooking ke ma de ga boost on the camera se tai no tai ma